Yam nungaitaba mana tasengna huzik akhoi manipur sida tauramliba akhoi section da nungaitabagi potse nomanamagi dum urapa phangai maramdi karigino haiba matamda youth nahasing students mayam sida aranba information mayam mamangdagi chatlaga leiramba haitare mamangdagi akoina check tawjaba matamda akhoi class 11 history of manipur huzik market ta loin phangi ngasimak ngasimak sigi larik se laibagi receipt ni ngasimak market ta lerak pa haitare aduga mamang da su sigi larik se July gi 2020 da edition tawbani aduga market ta loin phangi adu mamang Council of Higher Secondary da adum larik se mamang da ki tamduna la haitare aduna handaki just 23 August 2023 da anova larik ama phongi adui mamang da history se lana sum chat leiramba haitare masigi larik sigi page number 9 sida koi manipur da tamami bani ko huzik every bookstore ayamba bookstore da phangi bani ngasi larik se laibagi receipt su sida leijare tasengna huziki lyrics ki page number 9 sida the cookies na topic ama yawe the cookies sida yauri basi sigi topic sigi paragraphs irami basi the some cookie tribes migrated to Manipur hills in the prehistoric times prehistoric hai basi history gi mamang dagi the cookies se Manipur hills ta leirama kangu ni hai basi si yamna false oiba yamna aranba information ama Manipur gi satrada yutta ngasibo tamduna laklamne aduna prehistory da sunglei leiramdaba even like I reference something aduga si karamba reference tagi iribano aduga tasengna reference ama aina lawjarabda Manipur and Naga hills ki Major General Sir James Johnston na ibagi matung ina the cookies are a wandering race consisting of several tribes who long been walking up from the south. They were first heard of as cookies in Manipur between 1830 and 1840 haibaneba. Ado taragadi before historic time hai taragadi record ki matung ina 33 AD gi mamang da leirame haira. Ado taragadi sigi reference sigi Sir James Stone na iramba like sigi matung ina di chahi je lishing dagi hena khetnaraga larik si huji Manipur da huji phangi basida false information oiba kanantagi reference yaudana isallaga sida cookie some cookie tribes se Manipur da prehistory mamang dagi leirame haibase yamna aranba information namni aduna ngasimak koigi education minister huji oriba koigi education minister tamo basanta unazare ayukta magi office residential office home da unazare unarakanda mangonda aina complaint letter ambition matamda masu yenge ado sigi information si mangonda haibadi mamangda ay oibanina ma anyhow sigi book se ban taunaba step se nonini si lokacharage haibagi waroldi thambire aduna yam thuna sigi book se ban tawda yaro karigino hai matamdi wahai macha paragraphs la yari base macham oitaragasu it means a lot haibadi aranba potama hayeng history huji dukan da su market su phangbu oibanina laiba students sing sida laiba chhatra sing sida aranba information chakhiba taragadi akoi future se kadai da no where is our future then we are listing the wrong history aranba history ma phangmaga ji chakhi taragadi akoi future laite aduna yam tuna sigi book se akoi gi ai huji uchage da sigi book se market gi ban tawbiyo da sida yauriba topic let sigi topic space number 9 da yauri base si sengdok piyo duga sarkar na susi ban tawbiyo do haizara me tawrani su haire Anglo Cookie War 1917 to 1919 se sukthok thok hide haibagi pot amasu Ministry of Home Affairs na su thamgraba leirabani some months before the ID Iran sigi manung da haitare aduga yam ngakchani ngai oibadi karino haimatam Delhi University gi Master of Arts in History da effective from the academic year 2019 to 20 da yang ngachani ngai oibadi sigi pot da Delhi University
David B. Joe Masamak Kuki community dagi oigani thase. Patriots and the utilitarians in the Anglo-Kuki War in the Jangkhomang Guite and the Tangkolar Haukip na iba sigi larik sigi syllabus se Delhi University the Lairamba Yauramba haibase si yang Ministry of Home Affairs su sunglai laite haiba wardo sida larik one tamamba haibase si taseng na haragadi yang anba information na chatharaga manungda sanare haibase si akoina khangbam thoi adu ngasimak ai Delhi University su complaint letter ama ai thadugi tawjari akoigi Delhi da leiba itinau sing pullaga Delhi University da sigi complaint letter ama thazarani ngasi se aduna akoina sigi da samlapama ugadabadi karino hai matamda wrong informations myam se akoi Manipur da su oiro Himalay si da su oiro adu India gi mafam sing da reputed university sing sida akoigi sigumba wrong information myam se sum sakhiba taragadi akoi youth akoi future akoi students or lady base asigi few akoi India da su wrong information chakrani Manipur da su information chakrani adu akoi future se leiroi doribne aduna siguma mayam se concern authority na kop na yeng ma mathau tai kumai kadai de reference tagi laga sigi pose happy bano si kadai de reference tagi si pose tauri bano hai base ko yeng ma mathau tai natraga di si akoi na yamna line ubam thokte yam luba po ne si dagi history se lana chakraga akoi gi Manipur se miyam punamakta Bharat punamakta Prithvi punamakta lan uhanduna akoi gi Manipur se Manipur what is Manipur akoi Himalay se kari no hai base chap chabi definition ta panga moi dori bane ba